February 19 Assembly mifam pangthoknaba Cabinet mifamna warep lawkhre. Tha mapan helaklaba lamdam asida thogliba kanglup anigi sathiraba irang ase loisinaba State Assembly mifam kauduna warep kaya lawduna Bharat leingakta taksilluwaina Manipur miyamna lawduna lakliba sairak asida lakliba February 19 State Assembly mifam hauragani haina ngasi Chief Minister gi Secretary ta pangthokiba Cabinet mifamna warep lawkhre. Ngasi pangthokiba Cabinet mifam aduda tongan-tongan ba agenda kaya amasu khanakibaga loinana agenda kaya amasu pass tawki haire ngasi pangthokiba State Cabinet mifam aduna haujik thogliba irang asiga mari leinana irang kanba mafamsingda mathau pangthokliba Manipur Police Commando amade State Force ngi allowance hengatnaba warep lawki haire ngasi Chief Minister na thaubu oiduna pangthokiba State Cabinet mifam aduga mari leinana Chief Minister na mahaki Facebook page ta thagalakiba post amada Manipur Police Commando gi oina lupa lising mga amade State Force ngi oina lupa lising ahum henganaba warep lawki haire amaromda Chief Minister na thaubu oiduna tongan-tongan ba laingaki loisang singgi makok thongba official sing yauba mifam amasu ngasi pangthoktuna laibaki yaifa thaurangi thabak sing paikhanabagi matangda kumna khanaki haire